development chana hananaba changyeng oina security gi akan ba cheksin thorang lokhatuna NH2 da passenger puba commercial gari sing chen ba hokre ningkha tamna chatpa yananabagi pandamda security gi akan ba cheksin thorang lokhatuna trial oina national highway 2 gi saru ama oina oiriba Imphal dagi Senapati fawbagi oina passenger puba commercial gari sing chen ba hokre oza masi khoi kayam kuina masi chatna ba yaga dori bano si permanent when oi gadori bra have si wafam se karamani yang weja lirin angak pa mayam sum thengna lamina kasung ngai oi dre ko khoi free moment ji ba buda ngasai khoi kari haini pura huran lona da tawai type to ko khoi kari haini mi je planning tawraga khoi free moment yare ga na habi yare na bagi khoi mi amani khak security mong hapsal pura ga dare ko chatna ba yare ga habi yare mong man mami su i ko free moment do yahan yare di gon 24 hour national highway jingji full security ga le re chani mo bina chapiro madu any kind of consequence thong tam da madu gi dai to ko government na pura ni habi jimo phone lock ko ni mo ka gino ngana khoi uzam tam da ngasai ka hani Sapining malay ba makabusing do DRS le police station hana pau PBU ga na haim skui uri ba ko then naman na ngasai ka hani koi international beauty chicken international hub the lambagi pau su lai ra bane ba sta report su yaure ba ko ni yare ba yare mo international airport la e flight tong chat le ha ba su mo police na bi ba mo government na bi report ko khange ta ko ko ha jani ngina posi yamna huralo na da pum yauri ba go huralo na da pum yauri ba madugi area do ne khoi nuai trisna maitai na Senapati Kampupi power ga Senapati chakira Guwahati chakira Dimapur chakira chamatam da freely mind do freely or na bidam da any kind of maitai civilians go to khoi the Guwahati or Dimapur chamatam na true bayang ngai ka nongi Kampupi power chamatam da tension le bi raganu khoi fully security ngakshare aduna any kind of civilian na Perjalanan saat itu macam dah, mado life free wena. Atau kau cakap ni kami tu nearest police station dari potong biramu, kau cuma mana Guwahati cakli, kau cuma apa cakli. Di mana? Atau di happy rumah tu suka idri buko. Atau ya amna makan lamna, government tu buat apa? Makan lamna, tahun tu buat apa tu? Dia nama ini cookie semua. Cookie na ya pun lah kau macam dah, lai di mui high level buko. Atau bu, karena cakli kau dauri gaya je, karena am tu kangen dah, ko. Atau di saya area je dah. Huran masuk kusi kanan no, kau yang jenis itu. Huran masuk kusi kanan no, habis kusi lato dia last dah. Huran masuk kusi, ya ifana betul tahu riba government si, yang jauh na, saya mami minta apa kusi lato dia last tu. Aiti tahu tahu ini macam siapa? Kau free moment si, kau arun betul nak tiap aku. Arun betul nak tiap. Pertama yang nak free moment yang biu, hari si arun betul nak tiap aku. Free moment yang bahaya sih tu government betul ni aku. Atau free moment gini, apa meaning tu tidak? Kau loan na tup na. Mi mari mga mai tegi mi mari mga pura ga di ma bu tin doro si ma bu tin doro si sapi chat le yare hela si de na mana kuki gi chu moi mga tharu tumina pula aga moi mga tharu tumina pula aga airport thama si sara ni airport adu gi mogi ticket ki record loksel laga ko chat pe yare do ko shina thara si ga hai bagi mapuna san bado mapuna san na sale hai bi yare na bagi tau da mo tau ma mi ma ko ubagi por yaw ri sai da si adu ta siang na mabusin cheng da por yaw bu se le nuaite yes aduna government have a pani, government have a miam gini ko, miam gini aduna, miam gi dan langtak naba, camam naba, nungahan malay busuk si kuan naba tabuk si mo matong nebo ko. Ada kadi free movement do, karena apa tu solution nova. Amak tak ay Imphal yung jagi have mi do, freely yon biyo. Yes. Karena makamay na security pernah aja biyo semua itu. Ay ning tahu saja market lagi posai kari lay laga, nanti ada airport lagi tuang laga, boleh Guwahati pagi pagi nova. Freely jalan nova. Maitai isu mangai sedagi na Dimapur cetpa, Guwahati cetpa na terang nang saya Senapati usai kanjar bedo. Freely jalan biyo ba. Aduh kamay na boleh security pernah aja biyo bedo semua itu. Aduh free life nanti ohen biyo have ni dah. Aduh nanti nang saya mi ugini, mi kang ini apa ini nama ama nang saya yomjel laga itu ini ko. Kau di pernah nggak ini ko, kau maitai usinu kuki usinu. Nang saling airport saling mendraw airport yang mana nang yo magi nekta packing tu selaga pmi yang selaga kapan yang selaga ekta gari sipai mana selaga airport yang kan dah hang tu kat senang Imphal yang mereka show sang tu nang airport tu cakap ko prak tu cakap ko hai mo man ba yang satu pun yang yauri hai tade ado den mana kau yang aku kau mai tegi budi kasu hai dre ko kau nak jening ini any kind of communities ko mai tegi ogera kuki ogera pangan ogera how ogera any communities ko naga ogera mayam si labor national highway si da freely tapi ya nabi da mak na fully protection period matung da free life ohen view have ne ado khoi gi dinga si ba buda
ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕ ꯀꯥꯡꯕꯨ ꯒꯣꯔꯃꯦꯟꯅ ꯂꯣꯟꯅ ꯀꯝꯄꯅꯤ ꯌꯣꯝꯃꯒ ꯄꯨꯕꯤꯔꯤꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯕꯤꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝꯇ ꯋꯥ ꯑꯀꯥꯏꯕ ꯍꯥꯏꯖꯔꯨꯗꯦꯀꯣ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯁꯤꯗ ꯃꯣꯏꯒꯤ ꯖꯣꯃꯤ ꯀꯣ ꯀꯩꯅꯣ ꯖꯣꯃꯤꯁꯤꯡꯅ ꯀꯣ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯔꯤꯕ ꯄꯥꯏꯇꯦ ꯖꯧ ꯒꯥꯡꯇꯦ ꯑꯃꯁꯨꯡ ꯋꯥꯏꯐꯩꯁꯤꯡꯅ ꯄꯨꯜꯂꯒ ꯁꯦꯝꯂꯤꯕ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ꯍꯥꯏꯀꯣ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯂꯤꯕ ꯖꯣꯃꯤꯁꯤꯡꯅ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯆꯠꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤ ꯋꯥꯔꯅꯤꯡ ꯇꯧꯔꯦꯅ ꯑꯃ ꯌꯥꯎꯔꯦ ꯈꯕꯔꯗꯀꯣ ꯑꯗꯨꯗꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯩꯕ ꯂꯤꯗꯔꯁꯤꯡꯗꯨ ꯐꯖꯅ ꯄꯥꯎ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯨꯜꯂꯤ ꯉꯥꯛꯑꯒꯦ ꯅꯣꯏ ꯈꯔ ꯊꯣꯛꯂꯛꯑꯣ ꯆꯠꯂꯒ ꯌꯦꯡꯉꯁꯤ ꯂꯦꯠꯁꯤ ꯃꯩꯇꯩꯒꯤꯁꯨ ꯐꯖꯅ ꯂꯩ ꯃꯩꯇꯩꯒꯤ ꯂꯤꯗꯔꯁꯤꯡꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤ ꯑꯦꯁ ꯑꯣꯒꯤ ꯂꯤꯗꯔ ꯃꯌꯥꯝ ꯑꯇꯩ ꯃꯌꯥꯝꯁꯤ ꯐꯥꯎꯅꯔꯀꯥꯟꯗ ꯈꯔ ꯊꯥꯔꯁꯤ ꯌꯦꯡꯉꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯅꯗꯅ ꯉꯁꯥꯏꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯃꯤ ꯎꯈꯤꯅꯦꯅ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯎꯈꯤꯅꯦꯅ ꯉꯁꯥꯏꯒꯤ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯄꯨꯕꯒꯤ ꯃꯤꯁꯤꯡꯁꯦ ꯏꯁꯥꯁꯦ ꯃꯤꯁꯦ ꯈꯨꯠ ꯁꯥ ꯂꯣꯏ ꯇꯥꯁꯜꯂꯒ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯄꯨꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯕꯅꯤꯅ ꯉꯁꯤ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜ ꯑꯃ ꯀꯩꯗꯧꯔꯦ ꯃꯣꯏ ꯆꯠꯇꯅꯕ ꯈꯪꯍꯜꯂꯛꯈ꯭ꯔꯦꯅ ꯋꯥꯔꯅꯤꯡ ꯇꯧꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯣ ꯁꯤꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯁꯤ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯉꯥꯡꯉꯣꯏꯗꯕ ꯉꯥꯡꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯍꯥꯏꯔꯤꯁꯤ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯄꯣꯠ ꯑꯃ ꯌꯥꯎꯕꯗꯨꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯃꯤꯌꯥꯝꯅ ꯉꯥꯡꯕ ꯉꯝꯕꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯂꯤꯔꯤꯟ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯗꯅ ꯌꯥꯅꯗꯅ ꯀꯣ ꯐ꯭ꯔꯤ ꯂꯥꯏꯐ ꯑꯃ ꯑꯣꯏꯗꯅ ꯇꯧꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯄꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯃꯤꯁꯤꯡꯁꯦ ꯃꯩꯇꯩꯁꯨ ꯃꯆꯤꯟ ꯃꯈꯥ ꯂꯣꯏ ꯃꯦꯟꯁꯤꯜꯂꯒ ꯌꯣꯝꯁꯤꯜꯂꯒ ꯄꯣꯂꯤꯊꯤꯟꯅ ꯌꯣꯝꯃ ꯈꯕꯔꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯀꯨꯀꯤꯁꯨ ꯃꯉꯥꯏ ꯃꯣꯏꯅ ꯂꯥꯛꯏꯁꯦ ꯃꯣꯏꯅ ꯆꯠꯂꯦ ꯍꯥꯏꯔꯤꯁꯦ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯄꯨꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯅꯠꯇꯦ ꯄꯦꯀꯦꯖꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯣꯔꯤꯌꯔꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔ ꯊꯥꯕꯒꯤ ꯇꯥꯏꯞꯅꯤꯀꯣ ꯑꯗꯨꯒꯤ ꯐ꯭री ꯃꯨꯚꯃꯦꯟ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯊꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯁꯔꯀꯥꯔꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯁꯤ ꯄꯦꯀꯦꯖꯤꯡ ꯇꯧꯕꯗ ꯁꯣꯔ ꯍꯣꯟꯅꯅꯕ ꯖꯒꯥꯗꯤ ꯈꯔ ꯄꯤꯕꯤꯌꯨꯀꯣ ꯁꯣꯔ ꯍꯣꯟꯅꯅꯕ ꯖꯒꯥꯗꯨꯃꯛ ꯌꯥꯎꯅ ꯄꯦꯀꯦꯖꯤꯡ ꯇꯧꯁꯟ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯑꯁꯤꯅ ꯌꯥꯎꯔꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇꯗ ꯒꯣꯔꯃꯦꯟꯅ ꯄꯨꯕꯗ ꯈꯔ ꯋꯥꯅꯤ ꯃꯤꯑꯣꯏꯕꯩꯁꯦ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯃꯀꯥ ꯂꯥꯝꯅ ꯁꯣꯔ ꯅꯨꯡ ꯐꯖꯅ ꯍꯣꯟ ꯈꯣꯠꯍꯟꯗꯅ ꯇꯧꯔꯒ ꯄꯨꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣ ꯌꯥꯝꯅ ꯁꯣꯟꯕ ꯁꯥ ꯃꯈꯜ ꯑꯃꯁꯨ ꯑꯩꯈꯣꯏꯁꯤ ꯃꯤꯑꯣꯏꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯍꯨꯏ ꯀꯣ ꯑꯗꯒꯤ ꯅꯣꯡꯁꯥ ꯀꯩ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝꯁꯤꯡꯒꯤ ꯃꯔꯛꯁꯤꯗꯗꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯣꯏꯗꯤ ꯅꯠꯇ꯭ꯔꯥ ꯃꯈꯨꯠ ꯃꯁꯥ ꯇꯦꯛꯑꯦ ꯅꯠꯇ꯭ꯔꯒ ꯃꯁꯥꯗ ꯀꯩꯅꯣꯝ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯔꯕꯗ ꯃꯣꯏꯗ ꯃꯁꯥꯅꯒꯤ ꯃꯔꯩ ꯈꯛꯇꯅ ꯂꯦꯛꯆꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯁꯤꯟꯈꯤꯅꯕꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯏꯁꯣꯔꯅ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯜ ꯌꯥꯎꯔꯤꯕꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕ ꯖꯒꯥ ꯑꯃ ꯗꯣꯛꯇꯔꯁꯤꯡꯅ ꯐꯖꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯐꯥꯎꯕꯗ ꯐꯖꯅ ꯍꯤꯗꯥꯛ ꯀꯥꯞꯄꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅꯀꯣ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯔꯛꯇꯅ ꯁꯤꯕ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯁꯣꯟꯖꯕ ꯃꯤꯑꯣꯏꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯅꯨꯡꯅꯥꯡꯕ ꯊꯥꯒꯠꯄ एंजाइटी पाखꯠꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯇꯒꯤ ꯀꯩꯅꯣꯁꯦ ꯂꯩꯍꯟꯗꯅ ꯐ꯭री लाइफ ꯑꯃꯗ सिक्योरिटी ꯂꯩꯔꯦꯀꯣ सिक्योरिटीꯅ ꯐꯖꯅ ꯉꯥꯛ ꯁꯦꯜꯂꯦꯀꯣ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯗꯤꯁꯇꯔꯕꯦꯟꯁ ꯑꯩꯉꯣꯟꯗ ꯆꯩꯊꯦꯡ ꯅꯪꯉꯔꯣꯏ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯕꯗꯣ ꯍꯔꯥꯁꯃꯦꯟ ꯂꯩꯔꯔꯣꯏ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯀꯩꯝ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯈꯟꯕꯒꯤ ꯉꯝꯕꯒꯤ ꯁ꯭ꯇꯦꯖꯗꯣ ꯂꯥꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯖ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯂꯝꯕꯤ ꯐ꯭री ꯃꯨꯚꯃꯦꯟ ꯑꯣꯏꯍꯜꯂꯦꯒ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯣꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯏꯄꯥ ꯄꯥꯈꯠꯆꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥ ꯄꯥꯈꯠꯆꯩ ꯑꯗꯨꯅ ꯏꯄꯥ ꯄꯥꯈꯠꯄ ꯄꯣꯠ ꯑꯃ ꯇꯧꯔꯤꯀꯣ ꯏꯄꯥ ꯄꯥꯈꯠꯄ ꯄꯣꯠ ꯑꯃ ꯇꯧꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯤ ꯌꯥꯝꯅ ꯐꯩ ꯈꯣꯡꯊꯥꯡ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯌꯥꯝꯅ ꯐ꯭री ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐ꯭री ꯂꯥꯏꯐ ꯑꯃꯗ ꯆꯠꯄ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟ ꯂꯧꯈꯠꯂꯤꯕ ꯐ꯭री ꯃꯨꯚꯃꯦꯟꯁꯦ ꯏꯄꯥ ꯄꯥꯈꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯄꯥ ꯄꯥꯈꯠꯄ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡ ꯑꯃꯗ ꯂꯧꯕꯒꯤ ꯗꯤꯁꯤꯖꯟ ꯑꯃꯒꯤ ꯃꯃꯤ ꯇꯥꯕꯁꯦ ꯃꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯒꯤ ꯋꯥ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ एज पार लोन याब मौम लेजब पोट फ्री लाइफ फ्री मूवमेंट हंदब है मसी कनागुम मियोय खरना तौगेन तौबा को लोबु थुगाइब पोट लो थुगाइब कांगुसिंदुसु एक्शन लौब्रसु लौदे को एक्शन लौब्रसु लौदे ओना तेरेना सुना कंदा मोइना पैकेजिंग तौर पुर लेरे को याना होना बदा दुदे दुगी सटबिदुना दे कोइ सुम सांगदरक तारगदि को असाइ ममांग जोइन हाइजखिब लेरबनि तसेंगना कुकीसिंग पामे मो को खलुनसे वार तसेंगना वार सि लोसिनिंगदबा को लांजि लोसिनिंगदबा लांजि अगेन अमुक इनवाइट तब ममी मान पोट मा कोइ हे उबसे सिन नुवाइदे हम सुमाइ थमजगि